Manipuri University के Physics Department सिंधुना नुमित हुमनी चुपना चथगदबा 13th Biennial National Conference of Physics Academy of Northeast PANE 2022 ngasi ayuk pung mapan makai taba matamdagi haudokre Manipuri University Court Hall da online amadi offline ki khutang da haudokhiba thoram aduda MU ki hana Vice Chancellor oiramba Professor C Amuba Singh Department of Physics MU ki HOD Ais Basanta Kumar Sharma School of Math and Physical Science ki Dean Y Yogindro Singh amadi University of Maryland ki Director Professor A Surjalan Sarmana athoiba mitunglen oikhi thoram aduda Physics Department ki Professor Singh amadi PANE ki member Singh na wangang ki I wish to reiterate that PANE has its well-defined constitution and bylaws, and the academy is running exactly in accordance with it. It has already passed the critical test of consistency and stability with time. Since its inception on April 6, 1998, now it has become a reality and it has earned its confidence even in funding agencies like GST Government of India. It has expanded its tentacle in other parts of India. Chandragrahan 2022 ngasi November gi tang 9 gi ayuk pung 8 ga minute 15 dagi thokli Chandragrahan natraga lunar eclipse asi Prithvi ki hekmayok nabada tha amadi numit na leiba matam da oi Purnima numita masigi matam masida miyamna Chandragrahan mapung fana uba fangi India gi oina leibak asigi awang thangba mafam khaktamakna lunar eclipse asi mapung fana uba fangani amadi lemhoriba mafam sing asina lunar eclipse ki saktam machet ama oina khaktamak uba fangani ayuk ki pung 8 ga minute 13 dagi hauraga numidang pung 3 ka minute 19 da lunar eclipse loigani Laimayon Art Center gi yankhani toisuba mapok kumon ga mari leinana thabum ama chupna chathagada ba thauram parenga sidagi haudokre Singjamai chinga makhada leiba Laimayol Art Center gi auditorium hall da haudokhiba thoram aduda art pu khoida jaba maming leiraba miyoi kayana sarukya ki thoram aduda Federation of Haumi gi president Sapam Chacha Dumani IPA ki president Khetri Mayum Somendro retired JDO Manipur Khumbong Mayum Kunjabi Hari Singh Imoinu Cultural Organization ki president S Shama Devi amasung LSC ki president Sagatpam Tomba Maitaina athoiba mitunglen oikhi ngasi faubada lamdam asidagi artist kaya puthokre amadi India gi tongan ba mafamda lila kaya utkre haujik faubada lila chamaga humbudra puthokre haina Laimayol Art Center gi member amana fongdorakle kogi Laimayol Art Center na miyam gi thabak tongjarak paside da ikoina ano artist ma puthokre India gi state singa ikoi ayama participate na sali adigi Odisha adigi Kerala atopa ikoi Allahabad kumba adigi asuma akanaba Assam dagi singa sumaina ikoi yumlon kero na basinga da ikoi India gi kenoche mafam ayama ikoi thungnana basanana ba okona jei chasu chale desingi talent ki damakta ikoina ahen ba ikoina thang tambiba adigi pung tambiba suma mayam so tongan ba class hapna gi yam kana khona jeli lila si ikoina samaga handa puthokki duga khongjomlan utki de April utki duga tharaga da ikoi samaga humda disuri adu matung tabade koi puthokna na ba hauji training kana Imphal West District na Jackson Thorang Lokhatpagi khongthang ama oina ngasi CDO Imphal West ki khongbu amana ningomba mamang lekai Haibok Chingya amadi Langthapal Phura Makhong Hillog area da yumtong khuding changduna thibom bagi thabak chathakre ngasi ayuk pung 3 makhai dagi ayuk ki pung 9 fauba chathakiba thibom bagi thabak aduda punna yumthong humbudra taruk ki miyoi chani ga yankhai sa khangdokhi apa apon yaukhide Haukiba pung kun marida India da COVID laichat na maram oiraga miyoi amata sikhidre nauna miyoi chatruk kun manga COVID positive oire fagalakpagi changcha da marfutara nipan ga 10.9 oiri apun ba confirm case na koti mari lakh ni futaru lising om funitoi chamaga ni fumato yokre active case na lising tara mari shapna kun mathoi ni laina asna maram oiraga laikhidaba migi masingna lakh manga lising kuntra chamnga supna mapanni Laina asidagi naba faduna discharge tawkiba migi masingna koti mari lakh nifu matoi lising 13 chatruk